ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯀ꯭ꯋꯦꯁꯟ ꯑꯩ ꯀꯩꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯀꯣꯏꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯨꯔ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯔ ꯃꯁꯨꯔ ꯑꯩꯅ ꯍꯪꯉꯛꯄ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯟꯁꯔꯁꯤꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯁꯦꯝꯃꯒ ꯍꯥꯏꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯇꯝꯐꯥꯁꯅꯥ ꯀꯧꯋꯦ ꯑꯩ ꯂꯝꯐꯦꯜꯗꯒꯤꯅꯦ ꯑꯩ ꯆꯍꯤ 18 ꯁꯨꯔꯦ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯒ ꯑꯩꯅ ꯂꯝ ꯀꯣꯏꯕ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯁꯤꯡꯁꯦ ꯑꯩ ꯐ꯭ꯔꯤꯗ ꯆꯠꯄ ꯉꯥꯛꯇꯅꯦ ꯑꯩ ꯄꯩꯁꯥ ꯁꯤꯀꯤ ꯑꯃꯇ ꯇꯤꯡꯗꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯁꯤꯅ ꯃꯣꯏ ꯀꯝꯄꯅꯤꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯦ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯚꯤꯌꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯖꯔꯤ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄꯅꯦ ꯑꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝꯗꯣ ꯑꯩꯅ ꯈꯤꯇꯪ ꯈꯥꯏꯗꯣꯛꯆꯔꯒ ꯆꯠꯂꯨꯔꯤꯕ ꯂꯝꯁꯤꯡꯗꯣ ꯑꯩꯅ ꯑꯅꯛꯄꯒꯨꯝꯕ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯛ ꯃꯇꯦꯛ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯎꯠꯆꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥꯟꯅ ꯂꯩꯖꯗꯦ ꯂꯝ ꯀꯣꯏꯕꯒꯤꯁꯨ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯀꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯒꯅꯤ ꯀꯩꯗꯧꯔꯒ ꯂꯝ ꯑꯇꯣꯞꯄꯁꯦ ꯆꯠꯀꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗ ꯃꯤꯅ ꯀꯃꯥꯏꯅ ꯍꯤꯡꯅꯩꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯎꯖꯅꯤꯡꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯗꯨꯝꯕ ꯑꯄꯥꯝꯕ ꯌꯦꯡꯖꯅꯤꯡꯕ ꯑꯃ ꯄꯣꯛꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯀꯩꯗꯧꯔꯒ ꯀꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯊꯤꯒꯠꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯛꯇꯦ ꯑꯗꯨꯒ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯦ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯇꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯄꯥꯟ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯛꯈ꯭ರೆ ꯑꯗꯨꯒ ꯂꯝ ꯀꯣꯏꯕ ꯆꯠꯄꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔꯤꯁꯦ ꯁ꯭ꯄꯣꯔꯠꯁꯇ ꯇꯧꯔꯛꯄꯒꯤ ꯑꯆꯤꯞꯃꯦꯟꯗꯣ ꯑꯩ ꯀꯌꯥ ꯈꯜꯂꯨꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯦꯚꯤꯌꯦꯁꯟꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯗꯨꯒ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯁꯤꯁꯤ ꯑꯩꯅ ꯖꯣꯏꯟ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯝ ꯑꯗꯨꯝ ꯆꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯍꯥꯟꯅ ꯏꯟꯗꯤꯌꯟ ꯀꯔꯤꯌꯔꯗ ꯇꯧꯔꯝꯃꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯖꯣꯏꯟ ꯇꯧꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯨꯒ ꯄꯨꯂꯞꯅ ꯑꯩ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ 90 ꯁꯨꯔꯛꯑꯦ ꯑꯩꯅ ꯆꯠꯂꯛꯏꯁꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯑꯗꯨꯗꯨꯒ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯃꯤ ꯀꯅꯥꯝꯇ ꯄꯔꯐꯦꯛ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯦ ꯑꯩ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛꯀꯤ ꯑꯣꯏꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗꯤ ꯅꯨꯡꯇꯤꯒꯤ ꯃꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒ ꯑꯦꯕ꯭ꯔꯤꯗꯦ ꯑꯅꯧ ꯑꯅꯧꯕ ꯃꯤ ꯃꯌꯥꯝꯅꯦ ꯊꯦꯡꯅꯔꯤꯁꯤꯡꯁꯦ ꯑꯗꯨ ꯃꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒ ꯈꯦꯠꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒ ꯃꯩꯇꯩꯂꯣꯟꯁꯦ ꯂꯨꯏꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯦꯖꯨꯋꯦꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯝ ꯀꯩꯁꯨꯝꯇ ꯃꯤꯅ ꯊꯋꯥ ꯁꯥꯔꯣꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯝꯃꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯍꯩꯁꯦ ꯑꯩꯅꯁꯨ ꯈꯪꯖꯍꯧꯗꯦꯕ ꯂꯥꯏꯛ ꯑꯩꯒꯤ ꯂꯟꯗꯟꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯇꯨꯔꯦꯟꯗ ꯁꯃꯨꯗ꯭ꯔ ꯍꯥꯏꯖꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯅ ꯋꯥꯔꯗ ꯑꯃ ꯍꯥꯏꯌꯦ ꯁ꯭ꯄꯦꯁꯦꯜꯂꯤ ꯅꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯋꯦꯕ ꯅꯣꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯎꯠꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯇꯦꯝ ꯇꯧꯈꯤꯕ ꯑꯩꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯐꯣꯟꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯑꯩꯅ ꯀꯦꯖꯨꯋꯦꯜꯂꯤ ꯄꯛꯅꯝ ꯅꯝꯈꯤꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯇꯁꯦꯡꯅ ꯇꯨꯡ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯅꯝꯃ ꯍꯩꯔꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯐꯖꯕꯤ ꯋꯦꯗ ꯐꯖꯕꯤ ꯂꯣꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯇꯥꯛꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯗꯕ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯗꯦꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯏꯁꯥ ꯏꯇꯣꯝꯗ ꯂꯦꯞꯆꯕ ꯉꯝꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯤꯁꯤꯅꯦ ꯐꯖꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤ ꯖꯦꯟꯗꯔ ꯏꯀ꯭ꯋꯥꯂꯤꯇꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯑꯃꯅ ꯇꯧꯒꯗꯧꯕ ꯊꯕꯛꯅꯦ ꯑꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯇꯧꯔꯛꯏꯕ ꯑꯩꯁꯦ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯒꯤ ꯏꯆꯟ ꯅꯠꯇ꯭ꯔꯒ ꯏꯅꯦ ꯏꯅꯥꯎꯒꯨꯝꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯅꯨꯡꯇꯤꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯕ ꯆꯠꯄ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯉꯧ ꯆꯥꯕ ꯑꯃꯗꯤ ꯃꯇꯝꯒꯤ ꯀꯨꯝꯍꯩ ꯌꯥꯎꯗꯅ ꯑꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨꯇꯤ ꯊꯥꯔꯒ ꯃꯌꯥꯝ ꯄꯨꯟꯕ ꯏꯃꯥꯟꯅꯕꯤ ꯎꯅꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯩ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯇꯧꯁꯨ ꯇꯧꯔꯛꯑꯦ ꯃꯇꯝ ꯑꯃꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯑꯩꯅ
पैसा तानबा lambi thirakpa matamdagi mapan thoklakpane aduga paisa tanabade sengna haragadi imung manung support tawnaba aduga ai isa ithomdana lepchaba ngamnaba mingondagi mateng yaudana adumaina khallaga ai sigi thabak se tawrakpane aduga aigi damakta sengna haragadi aisu manipur da leiraga thabak ama tawninge mayamna tawriba aigi dream de ai active service kuma police kuma oibe yam pame adu पैसा पाइबा फैमिली दगी नते अदुगा खुदों अदुम खुदों चादबा मयामदुना अइना पैसा इचंग चंगना लमसु कोइबे याबा पैसा तानबे याबा लंबी थिरकपदा सिगी थबक से अइना जॉइन तौगिबने सेंगना हायरदी ai nungai yaifaba imungdagi natte adum agi maipa still hujiksu moisu thabak suri dubu aisu subu lepte matam amada konna nungai rakani haibagi asada hingi sengna hairaga de duga lam koibadi yamna pame ado aina apamba do hujik ai phange ba sengna hairaga de ai aigi job sina ingonda lam koiba every country no tha amada ai country taruk tare chakhala aga de aigi apamba aina khalamba wakhal natraga aina lariba hujiki life se aise pura dream neba aina sometimes ai myam dai I'm living in Alice in Wonderland kaine ka tumaina khalleba sengna hade ado ai apamba di phangeba ado yam harawe asigi oina di I really love my job till now aduga mayamna aingonda haidi ai job ki matang da natraga personally ai kanano kaino job adugi matang de criticize tawboge mahutta adum ai dang natte mayam ama su lairamgani khale lam koiba pamba natraga sigi job se inspire tawba haidi mayam ama job se join tawningba mayam ama su lai manipur da hujik aviation mayam academy da institute ka pesa mayam tingaga tamme I really appreciate that moidi soidana sumaina moigi family na bok support tawraga aviation institute ta join tawri sengna haraga de aidi adu bok phangjarakte haiba tare khudong chadaba mayam leiraga ado ai log thungbagi na tonju phulle aduga ai video se yamna namningba aduga mayam da ismaina confession oina uchaningba adudugine waro bhayade aduga adum mayam di support to be sengna haiba matamda aigi parents to adum oina paisa tanaba akoi lari kamaina tamangani kamain tawraga thakani na tawrige matamda sengna ingonda career da yam focus pijarakte aduna isana ai yam wana hona jare ai self made ne aduga self independent oina adum hujik su dum laijari adubu ai hotna badi lepte aina sengna video se namak trasu ka shung kai de ai gi lebam thokpa dum punglai leraga adubu ai gi wakhal da khalleba aina asuk yamna lam mayam chaliba sing se nungti lam khuding gi chatpa matamda manipur da ju paisa paiba mi mayam leine du moi se nong da thengna de ai flight manung da moi am tanga tongjara de kyam nungai ni kaina khale aduga especially north east kum badagi nok phado mizoram nagaland adum yaurpa matam da ingon yam tina harawe ba ingon dagi aina ngamjawa thakte specially treat tawe ado ai gi lamda khoi gi kanglai pak tagi hai tare kanglai pak tagi mayam ama tawningba koiningba natraga sigi job se tawningba leiraga so ingon da dum akhoi tanaraga mateng pangnaraga yawbe ya hedi akhoi lam se paisa paibana anamba natteba sengna haragadi middle class ngaktane aduga sigi thabak se tawba haibase tasengna haragadi aigidi damakta yamna kanai na khalle ingonda tongan ba haidi aina khangaktaba tamaktaba duguma mayam ama thengnarai ne aduga plus akoigi state tang natana huji ki haragadi aina tawriba thabak se international platform dane aduduna aigi state ki oina nation contribute tawriniba mayam da sengna haragadi aise kai lamdagi no India dagi ne haraga India dagi oraga nangna sakse kamaina India ga maya masak manadrino nangdi you are totally different haiba ado hoi manadabagi maram adu sumai tawdana dum akoi gi state adum tareba sengna haraga di akoi gi lam se aina lariba region se mayam da promote tawga chapmane ba si se khamra aina chatluriba lam natraga thengnara ibe every country sings no obviously aina mingon da hangba matam de interaction tawba matam da moina so ingon da hangye nangdi kai dagi noina aina ai India dagi ne hairine do India dagi oraga nang sak manade haibagi pot sita neba tare se Manipur hariba lamsa aina dum contribution tawrine mayamna sengna haragadi mayamna TV da kaida dumba utpadagi he na akoi gi thodang chawba ma laweba akoi gi lam natraga akoi gi culture se mingon da promote tawba se dum mayamne hena khangning ba ma pueba ado akoina chawba thodang ma lawri haiba tare mayam da do mayam ma pan da leiba khuding ta mayam itlei naw sing da kanglai cha mayam ma pan da lei do kanglai pak ta sengna imai pa ga riba nungai do watana padan leiba sing sina mapanda leiba sing se support to haninge sengna haragadi aina thabak tawraba matamda mapanda leiraba matung ai struggle yam tawe pesa ta laga thabak tawrga khoi nungai re pesa paire haba na teba awaba mayam ama thong thegle e thogle e thengna reine ado support
ꯃꯌꯥꯝ ꯋꯥꯠꯄꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯃꯦꯟꯇꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯣ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯋꯥꯠꯂꯦ ꯅꯠꯇ꯭ꯔꯒ ꯅꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯧꯕꯨꯛꯇ ꯃꯌꯥꯏꯗ ꯀꯩꯗ ꯄꯥꯏꯔꯒ ꯂꯩꯕ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯐꯖꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃꯃꯝ ꯅꯠꯇ꯭ꯔꯒ ꯚꯔꯥ ꯂꯧꯔꯒ ꯃꯤꯗꯨꯒꯤ ꯃꯣꯏꯒꯤ ꯆꯠꯅꯕꯤꯗꯣ ꯑꯦꯗꯥꯞꯇꯦꯁꯟꯗꯨ ꯑꯗꯨꯗꯨ ꯇꯧꯔꯒꯅ ꯂꯩꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤꯁꯨ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯌꯥꯗꯦ ꯄ꯭ꯂꯁ ꯌꯨꯝꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯅꯥꯔꯛꯑꯦ ꯈꯣꯠꯂꯛꯑꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯋꯥꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯡꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯦꯁꯤꯌꯥ ꯁꯥꯏꯠꯇ ꯁꯤꯖꯟꯁꯦ ꯏꯪꯊꯝꯊꯥ ꯈꯔ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯋꯦꯇꯔ ꯂꯤꯠꯂꯦ ꯀꯥꯂꯦꯟꯗ ꯁꯥꯕ ꯃꯇꯝꯗ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯐꯤꯔꯣꯜ ꯑꯄꯥꯕ ꯁꯦꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯃꯥꯏꯅꯁ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯄꯨꯔꯥ ꯁꯥꯕ ꯍꯥꯏꯔꯒ 50°C ꯌꯧꯕ ꯌꯥꯎꯋꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯁꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯄꯣꯠ ꯑꯃꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯆꯦꯂꯦꯟꯖꯤꯡꯅꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ ꯃꯣꯁ ꯆꯦꯂꯦꯟꯖꯤꯡ ꯖꯣꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯆꯥꯟꯅꯒꯗꯧꯕ ꯑꯦꯗꯖꯁ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯗꯨꯒꯤ ꯃꯇꯝ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯨꯒꯤ ꯆꯠꯂꯨꯔꯤꯕ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯦꯠꯂꯤꯕꯅꯦ ꯑꯗꯨꯗꯨꯒ ꯄ꯭ꯂꯁ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯀꯩꯒꯨꯝꯕ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯀꯥꯟꯗ ꯌꯨꯝꯒꯤ ꯏꯔꯣꯟꯕ ꯀꯥꯡꯁꯣꯏ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯖꯅꯤꯡꯉꯦ ꯑꯗꯨ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯨꯒ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯁꯨ ꯆꯥꯛ ꯋꯥꯅ ꯂꯥꯞꯅ ꯆꯥꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯁꯦ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯌꯦ ꯑꯗꯨꯒ ꯆꯠꯂꯨꯔꯤꯕ ꯂꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯦꯠꯄꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯅ ꯁꯦꯠꯄ ꯃꯇꯝꯗ ꯑꯩ ꯃꯩꯇꯩ ꯆꯅꯨꯔꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯃꯌꯥꯝꯅ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯕꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯩꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯅ ꯒ꯭ꯂꯦꯃꯔ ꯋꯥꯔꯜꯗ ꯅꯠꯇ꯭ꯔꯒ ꯂꯥꯕꯤꯁ ꯂꯥꯏꯐ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯁꯨ ꯅꯠꯇꯦ ꯆꯠꯂꯨꯔꯤꯕ ꯂꯝꯗꯣ ꯑꯩ ꯅꯨꯡꯇꯤꯖꯥꯒꯤ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯦꯡꯉꯤꯅꯤ ꯃꯣꯏꯒꯤ ꯂꯝꯁꯤꯅ ꯀꯌꯥꯝ ꯁꯥꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ 16° ꯑꯣꯏꯔꯒꯗꯤ 16°ꯒꯤ ꯁꯦꯠꯀꯗꯧꯕ ꯐꯤꯔꯣꯜ ꯑꯗꯒꯤ 50° ꯁꯥꯔꯒꯅ 50ꯗ ꯁꯦꯠꯀꯗꯧꯕ ꯐꯤꯔꯣꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝꯗꯨꯒꯤ ꯑꯩꯒꯤ ꯆꯥꯅꯕ ꯑꯩꯅ ꯁꯦꯠꯄ ꯆꯥꯕ ꯌꯥꯕ ꯇꯧꯔꯒ ꯁꯦꯠꯂꯛꯄꯅꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯪ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯨꯚꯤ ꯅꯠꯇꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯁꯤꯃꯥꯒꯨꯝꯕ ꯅꯠꯇꯦ ꯑꯩ ꯑꯦꯛꯇꯔ ꯅꯠꯇꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯕꯤꯕꯗꯣ ꯂꯦꯞꯄꯤꯔꯣ ꯇꯧꯕꯤꯔꯛꯀꯅꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯒ ꯑꯩꯁꯨ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯗꯣꯏꯅꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯔꯤꯈꯩ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯁꯣꯏꯈꯤꯕꯗꯣ ꯁꯦꯀꯦꯟ ꯑꯃꯈꯛꯇꯪꯒꯤꯅꯦ ꯀꯥꯟꯊꯣꯛꯑꯒ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯐꯖꯕꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯈꯟꯁꯦ ꯅꯩꯅꯁꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯅ ꯑꯁꯣꯏꯕꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯇꯧꯔꯛꯄ ꯊꯕꯛꯇꯨꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯁꯣꯏꯕꯗꯨꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯃꯇꯝ ꯃꯥꯡꯍꯟꯕꯗꯣ ꯃꯥꯡꯍꯜꯂꯣꯏꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯑꯃꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯣꯏꯅ ꯑꯩ ꯃꯄꯥꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯒꯗꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯔꯛꯑꯒ ꯑꯩ ꯃꯄꯥꯟꯗ ꯂꯩꯖꯔꯤꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯕ ꯈꯛꯇꯪꯅꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒꯅꯤ ꯑꯩ ꯅꯥꯕ ꯌꯥꯗꯦ ꯑꯩ ꯄꯩꯁా ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯗꯦ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯑꯩ ꯍꯤꯡꯖꯔꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝꯗꯤ ꯏꯐ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯌꯥꯝꯅ ꯇꯁꯦꯡꯅꯃꯛ ꯂꯝ ꯀꯣꯏꯅꯤꯡꯉꯦ ꯃꯌꯥꯝ ꯀꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯌꯔꯂꯥꯏꯟꯁꯀꯨꯝꯕꯗ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯜ ꯇꯣꯞ ꯃꯣꯁ ꯋꯥꯔꯜꯒꯤ ꯅꯝꯕꯔ 1 ꯆꯦꯜꯂꯤꯕ ꯑꯦꯌꯔꯂꯥꯏꯟꯁꯇꯅꯦ ꯑꯗꯣ I have a very big contribution to the world, contribution of our state haigadra our country haiba tare ado ai tang natte aigi imanabi aigi colleague mayam lei manipur dagi thabak tawba mayam adu moisu aigumna dum struggle tawribane khoi mayam numaina leiba natte adu mayam thank you so much.